Good morning. Ngasigi video yang minarase. Ngasi lebak pokpa numit ko. Lebak pokpa numit se red color gumba sin nabibi dress gumba da. Aduga number da na 6 ka 9 ka se. 6 9 se ngasi go na angel numbers ko. Aduga Kwak Jatra su oire na ko. Ay na ngarang budi hyped high grade na haidi kay kamay na haidi pungbam kay gram yam do hyped tang check to biro ngarang gi video do changa ga haidi pung do karam kanda like khoiram ga dage khot ka dage haibo aduga amana katpa yaba aina haibu de hai katpa yaba se hadi ishana kaning badum katpiro dum hadi sida ko hadi shi katpa ya ya de haibe ke shutu do ko shu leite ko aduna aduga ishorna mu aina laliba aina ningi badu adudum katpiro ko shugai de ko hadi amada sida katta ya de haibadi ke shudi leite ko aina ningi ba aingonda aigi lachari ba aigi kaino khobam ma leido adudum kaino tawbiyo aduga amana pyrite se krai da thamga doino haibagi confusion gumba leiraga di ko pyrite to phajana chamthopiro ko haidi pora matungda chamtho ena ko ising da phajana chamthopiro aduga ising da chamtho matungda haidi kanghalo ngatang haidi magi kaino tawbudo akhoigi mahut utpado haidi chot lawbo leibane ba aduda haipetang tissue paper gumba kai gumba na domain tara tathopiraga haidi napthopiraga haitare ko aduga kanghaledana kanghalaga haidi lai katpa khotpa numitugi na haidi ngasigi oina aina kaino numita sum leijabani na haidi katlo aduga haidi smudging ke ka tawba haragde duk thaba candle gumba tawba ko adu loina loiraga likli gi tengkot macha gumba adumba madane aduga locker da dum thambiro yai ko sise locker da thamasu yai aduga aigi dukan gi ani gumba lawre piece ani umga lawro poi taragadi pakshi da kai da dumaina thamasu yai ko pakshi da thamme paisa leiba jaga da thambiyo sigi pot se ko adi kai gi no hai matam da pyrite se haidi khoi paisa attract tawna crystal ne ba ko adu jan ni ko aina haise aduga matam ni haipet yeng biro ko aduga aina katpa ya ba haragadi aina season ba khulai do masu kat piona ina ngarang ha no aina season ba khulai ha gadi ai bagi thabak to boy tadi oza gum mane kai gum mane na traga chhatra ne so ha ra se ko boy kolom kat lo ba aina like khorama matam do boy kolom gum ba kat lo adagi hadi computer da thabak to bane ha ra se ko computer da thabak to bane ha ra gadi akhoi gi laptop gum ba kai gum ba so adum keno to bi be ai ba dui mamang da thambi be ai ba khoina like khorama matam do da laptop gum ba kai gum ba dum ba thambi be ai ado ina haise khuju khulai aina sinari ba khuju khulai do adu so haipetang kat piyo ko adu sida leire aham bagi like khoram bagi haipet samlap ko adu aham video yeng min kaino to min card message yeng min rase adu ga ai timing do haijara age ngasi gi oina sida leire ko card ahum se card number 1 2 3 ko aham bai se khansira ani se khansira ahum suba se khansira ko aham bagi card sida leire ani suba leire ahum suba ko yam phajana la ko hadi kaino se hadi ngasi gi card ahum mak se ko card ahum mak se yam phajana la ha gadi good luck kumba oiba do good luck kumba oiba growth lakpa changes lakpa ko agi life sida adumaina oina oiri ko aham bagi se hadi sida laiba card se ko aduga ani suba gi sin na ko hadi manifestation gumba taw ko manifestation gumba taw biyo ishana ko aina ningi ba aina pami ba kholi ba mayam do loina mag aingonda lakani ko aduga ahum suba sisu ko ahum suba spirituality rom da hai tare ka sigi oina adi like hoiram biyo phajana lining ga kholaga ko adi mind se pura relax oina peace oina adumaina thambi ba aduga timing sin ayuk ki pung 9 ga minute 3 teina 12 ga minute 13 phawng leire dagi amaga minute 9 deina pung 3 ga minute tranga phawng leire ko adagi amuk taru ka minute tranga daina tari ka minute ni fumapan phawng leire do nungdangi na mapan ga minute ko mari dagi na nungalam daigi pung ani ga minute ni pan phawng leire ko sisina ngasi gi oina timing aina ngarang hai gi baduna hai di akoina like khoiram bagi timing ne ko sisina hai thabai khang maruk ta chathok ning ba khodok ning ba leire ga su sigi pungham se yenga ga akoina to wi ai ko hai di pot leiba gu chatoi ne haira se ba hai di sum kaino gi lighting gi pot pu lei doi ne haira ga so hai di talak kum ba kai gum ba leina ko sida pung ama ani side da chat ko pa hadi hadi important ba thabak oiragadi si pungham se kaino to wi bai consider to wi bai ko adu sida leire ngasi gi oina card message se ma'am thank you